इलेक्ट्रिक kakkhibadagi डॉक्टर singna torchlight sijinaduna angang unari None district ki manung chana nungba da leiriba CIC da mai fawa phangdabadagi torchlight thalaga angang unaba yawhore Haksel ki khudong saba mata mafam adugi miyamna ningthina phanghaudri People's United Youth Alliance Puya amadi Foothills Naga Coordination Committee FNCC na Sing amadi tamgi manung hanjin bada leiba ana layeng sang yengsin bagi saruk ama oina ngasi apunba tim masina nungba da leiba CIC ki phibam yengsin khibani maduda yamna angakpa mawng amada health center asigi electric grid line fawba leiramdana solar khaktana chalaiba mai sijinaduna leiramba thengnaki masigi sumathakta lenga ki regular doctor ama amadi contract ki doctor ani na chalaiduna leiramba thengnaraki hospital asigi award opasing gi matangda hospital asina phongdorakpagi matung ina CIC asigi electric bill Lupa lakh taret henna tonbadagi chahi mari manga mukki mamangdagi electric line kakthatre masigi matung silco haiba company amagi makhada solar energy gi light khaktamak sijinaduna lakhibani nongju thagi matamda nungsagi mangal ningthina udabadagi battery charge yaudabadagi center asida mai mutpagi thodok kayarak thokli matam kharagi mamangda angang unanaba thorang tawringaida mai mutkibadagi torchlight sijinaduna angang unakhibagi thodok fawba thokkiba laikre center asida oxygen plant ama saramlabasu mai phangkhidabana mathau tawkhidaba matam sangle loinana x-ray na chingba machine su sijinaba yadre hairi iramasigi matangda NNCC gi convener NG Akhyona hai hospital asi award apatana pik thale Tampak tu oiramliba phibam amadi chingda oiriba phibam ani asi changdamnabada aduki matik khenare chawkhraba CIC sida doctor ahum khak leiramba amadi nurse nipan leibagi manungda tarukna mahut sinduna pohalamba thengnaba asi yamna angakpa phawi singi ana layeng sangsingda mahut sinduna thabak tawbagi chanabe asi paktakna na sathare Masida lengang ni action amata lukhatribasi tasengna thawung adubo ayaba pirabra haibasi yamna achobo wahang ama oire sing amadi tam animakta manaba mideng yengduna miyoibagi changda yadraba layengi lamda chap manaba mideng yengduna thong manana saukhat minaraba khaktada chingtamgi nungsinabagi mari asi saukhat hanba ngamgani amaromda puyagi general secretary Longjam Abu Then Hai Kunmanthoi Suba Chahi Sa Sida electricity phangdaba CIC ama leiramba thengnabasi yamna angakpa phawi mai phangdabana hospital asigi electric thabak thoram singda chauna awatpa leire staff ki oina hausik leiriba main power asina CIC asibu mapung phana chalaiba haibasi oithoktabani maram asina ahenba staff sing hapa yamna tangai fade ICU ki facility leiriba CIC asigi oxygen plant chalaiba lepkiba asina mathau tabu oxygen cylinder Imphal dagi lawraga sijinari health center asida ultrasound x-ray na chingba mathau tabu machine sing chahi kayagi mamangdagi puraktuna thamlabasu health department na machine pangkhanaba mi tharaktaba amadi lab technician amata leitaba maramna kangkhathang oina taduna leiri asigumba awatpa kaya asi lengak amadi mari lenaba department na kupna yengsinduna athubu matamda action lokhatrabadi miyamgi khongjang lakani haiki Nakalamaromda khongsit asigi saruk ama oina None district ki CMO unaduna wari sanabada natana PIC None gi phibam yengsin ki